पाव सेनापति पंदुना लेरिबा गाड़ी कया ngase yu Imphal da yaurakre Kumzari, Miang Tabiri Bismutaram Osari, Hosiba Pumaba Pausing Pizari. Ngarang JAC against anti-travel bills amadi outer Manipur travel forum anina kaukiba total shutdown namaram oiduna Senapati district ta panduna lerakiba gari jamaro Manipur police commando Imphal East amasung west ki apunba team tara amadi IRB MRG company amana chatuna Imphal tamna purakre madugi mangoina na ngarang numit yungwa matungda DGP LM Khouti gi office chamber da awangba thake security gi mifama ma pangthokuna Senapati da panduna leriba gari sing amadi passenger sing asoi angam yawhan Imphal tamna puroknaba amadi oirangriba fibam asida pamdam thodo amata thon danaba khanaki mifamaduda ADG LO IG Zone 1 amasung 2 SP Imphal West amadi isu yauke MLA Alexander Pau Atsum NPO amadi Senapati gi masak naiba luchungba singa police headquarter da Pau fauna duna wari sanaraba matungda total shutdown toriba volunteers sing handona gari sing amadi passenger singbu tek takaidana Imphal da ihon khinaba silakhibani haina Pau Sinama Khatari Senapati public ground da pandana lereba passengers singda mafam adugi miyamna acha thaksing yenduna mating pangkhibaga loinana kuki organization singasu police da passengers singbu tek takaidana yeholak padat mating panglakhi ngase yu fabada pot thana yawa truck marfudra mapan mi puba bus tara amadi winga taraga taruk yorakre haina Pau asina makhatari Mega Manipur Society ki June ahumda form kiba board ki governor ki mifamna April kunithoida niyom lana process amada school asigi principal oina appointment order thokdoraba and Elizabeth ki appointment order kakpagi warep lokhiba amadi Mega Manipur Society ki board of governor ki chairperson amadi secretary oina thawpuriba miyoi ani asi masagi maral yazaduna moral ground da from thadokhiba asina achuma khongthangni haina desangwi cherol amana khangalali cherol asina makha taraduna Mega Manipur ki principal lobagi matangda CBSE ki niyom kaya thiwaiduna miyoi kharana tawningba tawduna niyom lana thabuk Chothari haina desamda chakiba aprugi tang tara marida school asigi maheri singi mama mapa singi maike dagi wakalaki wakad adugi tungda desam na thigapada asobe sing thengnarakibani hairi Masagi mahi masingi thakka chanadana tongan ba lamda pithoropagi magun chianba mioi kaya lamda masida chanafam khongdana leiri iramasi matangda paudam ama Yang madai cham malabasu saba haitabadagi mechin kaya mapalamdagi asida pusilai haibasidi punnamangna khangnarwa wafamne awat pasaru ase men khatnawa lamdam masigi khudhaibasingna akan mamongda honare makoi singadagi manungda amani singjamai oinam thingel agi kanta mahigi thak supnagi BA pass khak oirabasu akhang kanba khudhaiba asina ngasidi mapalamdagi pusilapa printing press ke paper cutting machine dagi hena phaba cutting machine ama puthokpa ngamle kantagi machine ase che kaklaba matungda masa matunda auto cut yaujai machine masa pumba kasa rangi muhuta asengma yon sabani yaraktaba yawrabasu ma masana khudakta semgane hairi machine ase sabi waklon karidagi for kibonodi machine ase da kari magun chenbage haibagi matangda kanta masana phungdorko wafam Ada mesin si cahi ama makai ani mukcangi mesin si sahabat. Ada financial problem si kalau wat paga, ada pasal ngomong terbetul isi lihat kere. Ada matung degi muk somda yumlam dalaga ina muk tabak si som hamba usi yosang ama torom degi ina siki cek pergi mesin cutting mesin si sahake masih ki proses harga ina boy ke sahabat kobe tabak si tohol lagi ina. Aisi cutting machine sahaba hogi bani. Ado aham bagi sahaba machine si ajuk ini yum da season dari machine si tha hum sangi ini. Ado masih ki tarak nabu kono bata. Aina masih ki RPM hot pasi ini yang kena maya kayak masih ki function ki udah nabu kono bata masih tarak nabu kono bata. Yang wana tha hum si aisi maya kayak maya masih wakan si kan bata yang wana kena tahu ki. Ado tham hum lor patai kana de
bai test to kana da mai palak phuta yam nungai bu pokhi sada Mamang na mai pak na brick extruder machine sabang ang kraba kantana binding to boda nungai na ba stapler machine ge anu wa set amasu sabang amle maki lejaramba lantum ayamba machine singa se sabada sin na khibadagi ngasi de sel thungya wa mayok na re government ki maikadagi sel gi tengmang natraga loan na simba pibi rabadi atai machine kya sage habi wakal sabsana lei haina su kantana newa sida phongro le ade atop machine da ina atai saning badi khara ina project to khara ti lei phana se hat phangaga di soiduna oigani hadu jingji da ina line ai wakhana saba ya ba pot oigani mase Handak Haidokiba HSLC examination da mark Kwai Yamna Funkiba Amadi position Laurakiba Build Your Success BYS Coaching Center gi Mahiri Taramanga da Mana Piduna Puning Togapagi Taramama ngasi Palace Compound Leba Machalema School da Pangtokre Taramada BYS के चीफ एडवाइजर वाई नबकुमार थोकचोम सत्यव्रता W शांतिकुमार अमदी वाई यूएमआई न सिंबा सरुक न्यूसिंग सरुक यादना महिरी सिंबु पुनिंग थवपगा लोइनना मखा ताना कन्नो हननबगी वाखलोन पीबा वाफुम क्या फुंदोनखे शिवकेश की फमंगका थैंक यू वेरी मच 100 के मनों का हायर मैच 100 थैंक यू सिगी यामना जो Manipur Home Guard Employees Welfare Association na Supreme Court ke order amasung judgment sing tha asigi kumanga fawi manungda thabak oina pangthonaba Manipur Sarkar da haizakiba du thabak to onthorok tabadi akan bakhong jangsinana ba tha asigi kunmari da kauriba mifam asida Home Guard members sing oiba mifam ama pangtholagani haidi Mahabali Kabui Kungi Nona Saba, Ibudho, Pakambagi, Laisangama, Ngasi Sangakre, Tramada, and Helendro, Mahabali Kabui Kulgi Ahal, P. Gaichui Kabui Yauna, Muikiana Suryaki, P. Gaichui Kabuna, Alaman Haktaki Sabangam Lucky Drabat, Laisangama, and Helendro Saduna Katpa Avadi, Pakamba, like Committee the Su, Silgi Mating Pambira Pada Tagatpa Fundraki. Pahito Pakambagi Sarintan Maki, Kungi. Ngagi ahanba irada khoi pangthongsen al lamansing matamda khoi chigumba laisang che kapangam gudra na khoi khalapuni du ngamda al lamantu chikha Maruba pa mukana Senapati da panduna lediba gari kaya ngase yung Imphal da yorakre Miyang tabi di bising buka na kurang zari.